Hi friend ma'am. Ngasi koi cousin brother has chatpani. Ngasi thinba laye koi yeminase video se. Lok yam tawe. Koi musalman loinadi has chatpa si yam maru oiba pot amane ba ko. Has chatpase mafamduda yauragadi koigi ꯑꯁꯦꯡꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯃꯨꯁꯜꯃꯥꯟ ꯑꯩꯈꯣꯏꯒꯤꯗꯤ ꯃꯐꯝꯅꯦꯅ ꯈꯟꯖꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯧꯔꯗꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯅꯦꯕ ꯋꯥꯈꯜꯅꯦꯕ ꯃꯐꯝꯁꯤꯗ ꯉꯁꯤ ꯀꯖꯤꯟ ꯕ꯭ꯔꯗꯔ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯊꯤꯟꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯅꯤ ꯃꯤꯅꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤ ꯊꯝꯕꯤꯔꯗꯤ ꯑꯃꯨꯛꯇꯪ ꯌꯧꯕꯅ ꯅꯦꯠ ꯇꯧꯖꯔꯤ ꯋꯥꯈꯜꯁꯤꯗ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯨ ꯁꯦꯡꯈ꯭ꯔ ꯃꯐꯝꯗꯨꯗ ꯑꯃꯨꯛꯇꯪ ꯌꯧꯍꯟꯕꯤꯕ ꯍꯥꯏꯅ ꯐꯖꯔ ꯎꯠꯆꯔꯛꯀꯦ ꯀꯃꯤꯇꯤꯒꯤ ꯍꯖ ꯀꯃꯤꯇꯤꯒꯤ ꯀꯩꯁꯤꯡꯁꯤꯗ ꯂꯩꯔꯦ ꯃꯣꯏꯁꯤꯗ ꯂꯣꯏ ꯂꯩꯔꯤ ꯊꯣꯛꯂꯛꯅꯗ꯭ꯔꯤ ꯁꯤꯗ ꯎꯔꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯐꯥꯗꯔꯗꯣ ꯑꯩꯈꯣꯏ ꯍꯥꯄꯣꯠ ꯃꯅꯨꯡꯗ ꯆꯪꯈꯤꯗꯧꯔꯦ ꯀꯃꯤꯇꯤꯅ ꯌꯥꯝ ꯐꯖꯅ ꯇꯧꯕꯤ ꯍꯖ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯆꯪꯈ꯭ꯔꯦꯀꯣ ꯃꯅꯨꯡ ꯆꯪꯁꯤꯟꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯣꯏ ꯆꯠꯄꯁꯦ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯆꯠꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯁꯨ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ ꯗꯨꯋꯥ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯧꯔꯁꯦ ꯋꯥꯈꯜꯗꯨꯗ ꯌꯧꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯤꯟꯗꯤꯔꯣꯅꯤ ꯃꯣꯏꯁꯦ ꯁꯤꯗ ꯇꯣꯡꯗꯣꯏꯔꯥ ꯈꯪꯗꯦ ꯂꯣꯏꯔꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯦ